Loktak Kansi Manipurgi Shaktam Ngakshi Haiba Wakhallonda National Poets Meet Pangthokhre ngarangdagi chatharakiba Patriotic Writers Forum Manipurgi Taranipan Shuba Mapong Numiki Mari Leinana ngasi Loktak Patyaida Leiba Hotel Emeraldgi Auditorium da Loktak Kansi Manipurgi Shaktam Ngakshi Haiba Wakhallonda National Poets Meet ki Thauramama Pangthokhre Forum President Nauribam Khambaluangna inaugurator Oiduna Haudokiba Thoramaduda Manipuri Language Advisory Board Sahitya Academy New Delhi member Khoshnam Ongbi Birolana Athoiba Mitunglen Oina Sarugyaki National Sports Apigani Poets Meet Adugi Saidin Mapu Laimarol Khorjai Kol Dalai Kol gi President Chong Thamongbi Shubadani na Oiki Athoiba Mitunglen Oina Sarugyaki Khoshnam Ongbi Birolana Fongdokibada Malemda Tanglaba Pat ama Oiriba Loktak Pat ki Saktamasi Mangshilapagi Mami Tarakpasi Apen Pokte Pat asigi akoibada Fomdi Kayana Pashilaktuna Pat asigi Fazaraba Masaksing Uba Fanglaktabasina Pat asigi Fazaba Manghalakpagum Tauri Pat asigi Kanadaba Honabada Miyam Pumda Manga Thaudang Yaminaba Changi Loktak Kananabagi Wakhallonda ngasi Patriotic Writers Forum Manipurna National Poets Meet ama Pangthoktuna Assam, Tripura, Amadi, Manipurgi Haiba Singna, Pat Asigi Hojik Oriba Shaktam Malengi Miyam the Kanghan Naba, Honarakpa Asi, Afaba Kongtang Amani. Miyam Busu, Haiba Singna Wakhallon Siloshin Bayum Yam Namak Tangai Fade, Haiba Wafam Tamki. Patriotic Writer Forum Manipurna Maki Taranipan Shuba Foundation de Numi Tauram Masiga Mari Lainana Ngasi Numit Nini Suna Satharak Lava Tauram Mase Loktak Patki Patashida National Thakta Akoi Sayang Saidinaba Tauramama Pangthok Sabaje Asuki Matik Hainingai Laitana Thagachari Haibedi Assam Tripura Manipur Kasa Mayam Aibi Kayana Ngasi Tauram Iyajida Akoi Saruk Jajaraga Sayang Saidinaba Ama Taurama Sathajari Ngasi Loktak Sibo Ngasi Akoi Basi Pumdina Songjala Aba Pachida Lai Bang Maki Pothok Mayam Asi Kanvina Bagitama Ngasi Sinja Langjari Patriotic Writer Forum ngasi aibi kayagi thamoigi wakhalgi oiba aiba dagi phaurakpa ihulduna media da waisaraga mayamna su ujabo oisanu asuki matik patki tama nuaitaba feel tawi mayamna patki ngasi mangdharak laba maki phumdi nang akoiba se songjal aba asukumba thabak thauram masibo aiba singhina phongdo iba thamoigi oiba wahai sina mayamna su ubiduna patsibu kanbina Akoi Mitai Haibadi I Marigi ngasi Manipur Assam Tripura Akoi Punbina Riba Mayam Zibu Amatu Oibagi Nungsibagi ngasi Manipurgi Irang Zibu Akoina Amata Oidagati Mapalamda Lairiba Maite Akoi Sub Manipurgi Awabada Saruk Jadragadi Manipur se Akoina Akoi se Mitai Rati Haibazaroi Mapalamda Lajaraga so Akoi Mitai ni Aduna Akoi Amata Oina ngasi Punsan Minaraga Manipur se kari karamna kangani kari karamna kamaina tausige habeto amatto ibagi chungset bagi thorang ji khudong chaba ngasi Patriotic Writer Forum gi secretary oja Rakesh Rauremna ngang bagi khudong chaba matik ma phangjaba se ai asuki matik thagachari ekoi toina phamina chani chumba cultural exchange program yam toina to chani literary program literary meet program yam toina to chani kana bana sayeng ira ke doduna kana bana sei ira ke doduna hena waraki kabi adu ada yamangi masina manipur ngai bani masina manipur kalli bani haisa miyam na kana khamun bam changya maroi ni inu manunda khamun bam changya kana bana bana sayeng ni matani nu manunga support yaudra sayeng thi baje masayu pung to teilani si koi mai ben si mal tamai family members into na sadan de wan lam matanda khoro ko kani haning bana sin mapung phawoi iru ju mapung phawoi adu thoro ju mapung phawoi sina sumba mayam se koi yum ji hana wakhal taminaba adu de matakta yum da sinarba waiwata mama papi papa adagi adu mom si mayam se to ima se indon ikura iton si sinaba ama changyam kona papa haraga ne yamna lomba Mama haraga mom yam phajaban khan si wakhal thadok pam chang koina sinaiba lon se imung de yom na sendok pam changya ai ko di yam slaiba lon yam mayam sa Masih akan filter to bawa tanda inung isai suci pi iba grassroot ki hau bawa changya masih lagi mengira kes ko bisa yang pian dia Loktak Pat
asida national pangthokhre sigi director forum na sinjariba yai pharaba mikupongja asi maktada national poets meet pangthokhre ngasigi mifam asida aina